ꯄꯤꯀꯜꯁꯀꯤ ꯄꯣꯍꯥ ꯃꯃꯥꯅ ꯉꯧꯔ ꯊꯝꯕꯤꯔꯝꯃꯤ ꯁꯥꯍꯜꯂꯦꯅꯦ ꯃꯩꯒ ꯂꯩꯊꯔꯒ ꯅꯥꯀꯟꯗꯅ ꯆꯥ ꯁꯥꯍꯜꯂꯤ ꯃꯆꯥꯒꯤ ꯗ꯭ꯔꯦꯁꯅꯦ ꯗ꯭ꯔꯦꯁꯁꯦ ꯃꯥꯏ ꯁꯤꯁꯦ ꯐꯨꯔꯤꯠꯀ ꯈꯣꯡꯒ꯭ꯔꯥꯎꯒ ꯃꯄꯥꯅ ꯂꯩꯕꯤꯕꯅꯦ ꯍꯟꯗꯣꯛꯈ꯭ꯔꯒꯦ ꯌꯥꯝ ꯄꯤꯛꯏ ꯈꯣꯠꯂꯤꯅ ꯍꯥꯏꯕ ꯁꯤꯁꯤꯗꯤ ꯈꯤꯇꯪ ꯆꯥꯎꯕꯒꯤꯅ ꯌꯥꯅꯤꯗꯅꯀꯣ 18 to 24 monthsꯅꯦꯕ ꯁꯤꯁꯦ ꯁꯤꯗꯤ ꯌꯥꯅꯤ ꯁꯦꯠꯄ ꯃꯥꯒꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯆꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯌꯥꯝ ꯁꯥꯡꯕ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯌꯥꯝ ꯆꯥꯒꯟꯗꯤꯌꯦ ꯗ꯭ꯔꯦꯁꯁꯦ ꯃꯣꯏꯒꯤ ꯁꯥꯏꯖꯀꯤꯁꯦ ꯆꯥꯗꯦ ꯃꯥ ꯍꯧꯖꯤꯛ ꯆꯍꯤ 1 ꯃꯈꯥꯏ ꯑꯗꯨꯒꯤ ꯀꯩꯅꯣꯅꯦ ꯁꯦꯠꯂꯤꯁꯦ ꯆꯍꯤ 1 ꯃꯈꯥꯏꯒꯤꯅꯦ ꯐꯤꯔꯣꯜ ꯉꯥꯛꯇꯅꯦ ꯃꯥꯅ ꯁꯦꯠꯂꯤꯁꯦ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯅꯝꯕꯅ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯩꯈꯤꯕꯅꯦ 699 ꯄꯤ ꯈꯔꯗꯤ ꯑꯣꯐꯔꯗꯤ ꯂꯩꯕꯅꯦ ꯑꯗꯨꯒ ꯁ꯭ꯂꯤꯞ ꯁꯨꯠ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯝꯅꯕꯤꯁꯦ ꯁꯤ ꯉꯥꯛꯇꯅꯦ ꯁꯦꯠ ꯑꯣꯐ 3ꯅꯦꯕꯀꯣ ꯃꯤꯅꯤ ꯕꯦꯔꯤ ꯃꯥꯒꯤꯅ 12 to 18 months ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯀ꯭ꯂꯕꯀꯨꯝꯕꯒꯤꯗꯤ 9 to 12 monthsꯅꯦꯕ ꯃꯥꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯁꯦ ꯑꯗꯨꯒꯨꯝꯕꯁꯤꯅ ꯑꯗꯨꯝ ꯆꯥꯔꯤꯌꯦ ꯑꯗꯨꯃꯥꯏꯅ ꯁꯥꯏꯖꯁꯦ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯦꯠꯄ ꯈꯣꯠꯄꯗꯣ ꯌꯥꯅꯤ ꯊꯥ ꯑꯃꯅꯤꯗꯤ ꯁꯤꯅ ꯁꯦꯠ ꯑꯣꯐ 3ꯅꯦ ꯁꯤ ꯀꯂꯔꯁꯤꯅꯦ ꯁꯤꯅꯦ ꯑꯇꯩꯁꯤꯅ ꯃꯣꯏꯒꯤ ꯗꯗꯧ ꯁꯤꯡꯅ ꯂꯩꯕꯤꯔꯛꯄꯅꯦ ꯑꯩꯅ ꯁꯤꯁꯦ ꯊꯨꯞꯆꯜꯂ ꯊꯝꯕ ꯁꯤꯒꯤꯗꯤ ꯐꯨꯔꯤꯠ ꯑꯆꯣꯟꯕꯅꯦ ꯌꯥꯝꯅ ꯆꯥꯎꯔꯤꯌꯦ ꯑꯗ ꯈꯔ ꯌꯥꯝ ꯆꯥꯎꯕ ꯃꯇꯝꯗ ꯁꯦꯠ ꯌꯥꯅꯤꯅ ꯑꯩꯅ ꯊꯝꯕꯤꯔꯕ ꯑꯗꯨꯒ ꯁꯤꯗꯤ ꯑꯗꯨꯝ ꯍꯣꯏ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒ ꯌꯧꯔꯛꯄ ꯁ꯭ꯋꯥꯏꯗꯒ ꯑꯗꯨꯝ ꯁꯦꯠ ꯌꯥꯔꯦꯅ ꯁꯨꯗꯣꯛꯄꯤꯔꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯋꯤꯟꯇꯔꯒꯤ ꯄꯦꯛ ꯑꯣꯐ 3ꯅꯦ ꯁꯤꯁꯤꯅ ꯈꯣꯡꯒ꯭ꯔꯥꯎꯒꯅꯦ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯈꯤꯇꯪ ꯆꯞꯄꯦ ꯁ꯭ꯇꯔꯦꯆꯦꯕꯜꯕꯨꯗꯤ ꯂꯣꯏ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯦꯠꯄꯗꯤ ꯌꯥꯏꯌꯦ ꯑꯩꯅ ꯍꯜꯍꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨم ꯁꯦꯠꯅꯔꯦ ꯈꯣꯡꯒ꯭ꯔꯥꯎꯒ ꯐꯨꯔꯤꯠꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯄꯥꯟꯕꯤ ꯑꯣꯏꯕ ꯍꯨꯗꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯄꯥꯟꯕꯤ ꯑꯣꯏꯔꯦ ꯕ꯭ꯂꯨ ꯑꯃꯅꯦ ꯁꯤꯒꯤ ꯈꯔ ꯒ꯭ꯔꯤꯟ ꯑꯣꯏꯕꯁꯤꯅꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯤꯡꯀꯅꯦ ꯁꯦꯠ ꯑꯣꯐ 3ꯅꯦ ꯁꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯤꯠꯄꯗ ꯃꯣꯟ ꯂꯥꯎꯋꯦꯕ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗ ꯃꯣꯏꯒꯤ ꯀꯀꯥꯅ ꯂꯩꯕꯤꯔꯛꯄꯅꯦ ꯄꯤꯒꯤ ꯕꯦꯡꯛꯅꯦ ꯑꯩꯅ ꯃꯥ ꯌꯥꯎꯁꯪ ꯃꯌꯥꯁꯨ ꯌꯧꯁꯜꯂꯦ ꯆꯞ ꯆꯥꯔꯅꯤ ꯈꯟꯕ ꯐꯖꯗ꯭ꯔꯥ ꯀꯂꯔꯒꯁꯦ ꯃꯊꯛꯁꯦ ꯍꯤꯡꯒꯣꯜꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯕꯅꯦ ꯑꯩ ꯍꯤꯡꯒꯣꯜꯕꯨꯅꯤꯗ ꯆꯟ ꯅꯨꯡꯁꯥ ꯌꯥꯏꯔꯣ ꯃꯃꯤꯗꯤ ꯑꯝꯇ ꯎꯗ꯭ꯔꯦ ꯄꯨꯡꯉꯥꯟ ꯉꯥꯟꯈꯠꯈ꯭ꯔꯦ ꯁꯤꯡꯒꯤꯠꯇꯩꯔꯣ ꯈꯤꯇꯪꯒꯁꯨ ꯈꯪꯖꯕꯅꯤ ꯍꯧꯖꯤꯛꯀꯤ ꯇꯣꯃꯦꯇꯣꯗꯣ ꯆꯥꯎꯔꯦ ꯁꯤꯃꯗꯤ ꯑꯗꯨꯒꯅꯦ ꯇꯨ ꯑꯁꯥꯡꯕꯗꯣ ꯄꯥꯜꯂꯦ ꯑꯗꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯗꯤꯅꯦ ꯑꯗꯨꯝ ꯆꯥꯕꯅꯦ ꯁꯂꯠ ꯀꯩꯀꯩꯁꯤ ꯍꯦꯛꯑꯒ ꯍꯣꯔꯦꯟꯗꯤ ꯇꯧ ꯇꯥꯔꯦ ꯇꯥꯃꯣꯅ ꯆꯤꯀꯟ ꯈꯤꯇꯪ ꯊꯣꯡꯅꯤꯌꯦ ꯁꯂꯠꯀ ꯁꯦꯝꯕꯒꯤꯅꯦ ꯁꯤꯗꯒꯤ ꯂꯦꯇꯤꯞꯁ ꯂꯧ ꯇꯥꯔꯦ ꯑꯩꯅ ꯃꯔꯨꯗꯤ ꯈꯔ ꯈꯤꯛꯑꯝꯃꯦ ꯌꯨꯝꯗ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯍꯟꯗꯛ ꯇꯥꯃꯣꯅ ꯊꯥꯏꯅꯦ ꯃꯔꯥꯒ ꯂꯣꯏ ꯊꯣꯛ ꯂꯩꯔꯝꯃꯦ ꯂꯩꯕꯥꯛ ꯈꯔ ꯃꯦꯟꯁꯤꯟꯗꯗꯤ ꯌꯥꯔꯔꯣꯏ ꯍꯩꯃꯥ ꯌꯥꯝ ꯊꯥꯔꯝꯃꯤ ꯁꯤꯗꯁꯨ ꯊꯥꯔꯝꯃꯤ ꯑꯩ ꯀꯨꯏꯔꯦꯅ ꯀꯥꯗꯕꯁꯦ ꯇꯥꯃꯣꯅ ꯊꯥꯖꯤꯟꯕ ꯌꯥꯝ ꯄꯥꯝꯕꯅꯦ ꯁꯤꯁꯤꯅ ꯂꯩꯁꯦ 2-3 ꯁꯥꯠꯂꯦ ꯐꯅꯌꯥꯝ ꯂꯣꯏꯈ꯭ꯔꯦ ꯁꯥꯠꯄ ꯑꯗꯒꯤ ꯆꯦꯔꯤ ꯇꯣꯃꯦꯇꯣꯁꯤꯗ ꯄꯥꯜꯂꯦ ꯑꯩꯁꯦ ꯉꯥꯟꯕꯒꯤꯀꯣ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯎꯗꯦꯕ ꯕ꯭ꯔꯥꯏꯠꯅꯦꯁꯄꯨꯗꯤ ꯌꯥꯝ ꯂꯩꯈꯠꯂꯦ ꯑꯗꯣ ꯎꯗꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯎꯔꯤꯕ꯭ꯔꯅꯦꯅ ꯌꯦꯡꯉꯤꯅꯦ ꯎꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯄꯥꯝꯕꯤ ꯑꯣꯏꯅꯁꯨ ꯍꯦꯛꯇ ꯂꯩꯔꯛꯏ ꯌꯥꯝ ꯊꯥꯅꯤꯡꯕꯅꯦ ꯇꯥꯃꯣꯗꯤ ꯊꯥꯕ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯇꯨꯜꯁꯤ ꯌꯥꯝ ꯍꯧꯔꯦ ꯁꯤ ꯑꯣꯔꯀꯤꯠ ꯑꯩꯈꯣꯏꯅ ꯑꯥꯗꯒꯤ ꯄꯣꯔꯛꯄꯗꯣ ꯂꯣꯡꯈꯝꯒ ꯆꯠꯂꯒ ꯀꯩꯅꯣꯒ ꯍꯦꯛꯂꯛꯄꯗꯣ ꯑꯣꯔꯀꯤꯠ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯨꯝꯕ ꯑꯣꯔꯀꯤꯠꯇꯨꯅꯤ ꯁꯤꯁꯤꯅ ꯁꯅꯥꯔꯩ ꯃꯆꯥꯅꯦ ꯃꯃꯥ ꯂꯥꯏꯗꯨ ꯀꯠꯄꯗ ꯁꯤ ꯑꯗꯨꯝ ꯀꯠꯆꯕꯅꯦ ꯐꯣꯀꯁꯀꯁꯦ ꯃꯥꯡꯉꯤꯕ꯭ꯔꯥ ꯌꯦꯡꯉꯤꯅꯤꯅꯦ ꯄꯥꯝꯕꯤꯁꯤꯡꯁꯦ ꯅꯨꯡꯉꯥꯏ ꯁꯤꯁꯤꯅ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯅ ꯊꯝꯕ ꯀꯦꯜꯗꯨꯅꯤ ꯁꯤꯁꯦ ꯖꯨꯝ ꯂꯥꯎꯕꯗꯣ
ꯑꯗꯨꯒ ꯐꯖꯗ꯭ꯔꯥ ꯇꯣꯃꯦꯇꯣꯁꯤꯗꯤꯕ ꯍꯧꯁꯨ ꯍꯧꯋꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯨ ꯃꯔꯨꯒ ꯍꯨꯟꯖꯜꯂꯒ ꯑꯗꯨꯝꯁꯨ ꯊꯥꯖꯜꯂꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟ ꯑꯃꯨꯛ ꯀꯥꯈꯠꯂꯝꯗꯥꯏꯒꯤꯅꯤ ꯁꯤꯒꯁꯤꯗꯤ ꯂꯣꯏ ꯈꯨꯏꯔꯦ ꯄꯥꯜꯂꯦ ꯌꯥꯝ ꯍꯧꯔꯝꯃꯦ ꯍꯥꯏꯕꯅꯦ ꯁꯤꯒꯤ ꯄꯥꯝꯕꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗ ꯄꯣꯠꯁꯤꯃꯗ ꯑꯗꯨ ꯑꯅꯤꯗ ꯉꯥꯏꯔꯦ ꯂꯣꯏꯅ ꯐꯨꯛꯇꯠꯂꯒ ꯁꯦꯝꯕ ꯐꯖꯔꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯥꯠꯂꯝꯃꯦ ꯑꯗꯨꯒꯤ ꯄꯥꯝꯕꯤꯗꯣ ꯍꯧꯕ ꯍꯧꯈꯤꯗ꯭ꯔꯦ ꯗꯥꯂꯤꯌꯥꯁꯦ ꯁꯤꯒꯤ ꯍꯤꯟꯖꯥꯡ ꯀꯩꯀꯩ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯊꯣꯡꯕ ꯌꯥꯔꯅꯤ ꯁꯤꯅ ꯆꯝꯐꯨꯠꯀꯤ ꯕꯤꯟꯁ ꯈꯔꯅꯦ ꯑꯗꯒꯤ ꯗꯁꯀꯨꯁꯅꯦ ꯁꯤꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤꯅꯦ ꯒꯥꯖꯔꯅꯦ ꯒꯥꯖꯔꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤꯖꯟꯅꯤꯅꯅꯦ ꯁꯤ ꯐꯪꯕꯅꯤꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯟꯁꯦ ꯋꯤꯟꯇꯔꯗ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯒꯗꯧꯕꯁꯦ ꯁꯤꯒꯤ ꯈꯥꯃꯦꯟꯁꯦ ꯁꯥꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯃ ꯇꯧꯔꯅꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯂꯣꯛꯂꯩꯁꯦ ꯁꯤꯅ ꯇꯥꯃꯣꯒꯤ ꯄꯨꯅꯕ ꯃꯥ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯝꯅ ꯆꯠꯇꯧꯕ ꯃꯥꯏ ꯄꯨꯅꯅꯕꯅꯦ ꯊꯝꯕꯤꯔꯤꯅꯤ ꯂꯣꯛꯂꯩꯁꯦ ꯃꯥꯅ ꯂꯩꯔꯛꯏꯅꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯔꯣꯟꯕꯒꯤꯅ ꯌꯣꯡꯆꯥꯛꯅꯦ ꯑꯗꯨꯒ ꯂꯣꯛꯂꯩ ꯀꯩꯀꯩ ꯇꯧꯔꯒ ꯍꯋꯥꯏ ꯃꯨꯕꯤ ꯇꯧꯔꯒ ꯂꯣꯟꯕꯤꯗꯣ ꯂꯣꯜꯂꯅꯤ ꯑꯩꯅ ꯑꯅꯝꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯃꯟꯊꯣꯛꯑꯝꯕꯅꯤ ꯉꯔꯥꯡ ꯃꯦꯊꯤ ꯃꯅꯥꯁꯦ ꯁꯤꯁꯦ ꯌꯥꯎꯔꯛꯑꯦ ꯈꯔ ꯍꯤꯟꯖꯥꯡ ꯉꯧꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯀꯣꯠꯄ ꯆꯥꯔꯁꯨ ꯌꯥꯏꯅ ꯁꯤꯁꯨ ꯈꯇꯪ ꯀꯣꯠꯅꯅꯕ ꯅꯨꯡꯁꯤꯗꯥꯛ ꯈꯔꯒ ꯑꯗꯒꯤ ꯍꯋꯥꯏꯇꯣꯟ ꯈꯔꯒ ꯂꯣꯏꯅꯃꯛ ꯃꯟꯕ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯆꯅꯝꯁꯤꯡ ꯑꯗꯒꯤ ꯃꯔꯣꯏ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯁꯨꯒꯤ ꯃꯔꯥ ꯁꯨꯃꯥꯏꯅꯁꯦ ꯈꯔ ꯁꯦꯝꯗꯣꯛꯑ ꯊꯝꯃꯦ ꯑꯗꯨ ꯃꯃꯥꯅ ꯅꯝꯕ ꯊꯣꯡꯕꯗ ꯁꯝꯃꯦꯗꯅꯀꯣ ꯁꯤꯅ ꯀꯧꯈꯥ ꯈꯔꯒ ꯑꯂꯨ ꯈꯔꯒꯅꯤ ꯀꯧꯈꯥꯁꯤ ꯌꯥꯝ ꯍꯥꯞꯆꯟꯗꯕꯅꯤ ꯃꯇꯨꯝ ꯃꯇꯨꯝ ꯍꯣꯔꯦꯟ ꯌꯥꯎꯔ ꯂꯩꯔꯅꯤ ꯑꯗꯒꯤ ꯑꯁꯤ ꯈꯥꯃꯦꯟ ꯊꯣꯡꯕꯗ ꯍꯥꯞꯅꯕꯅꯦ ꯁꯤꯒꯤ ꯍꯋꯥꯏ ꯃꯔꯨꯒ ꯇꯣꯃꯦꯇꯣꯒꯁꯤ ꯂꯧꯊꯣꯛꯑꯝꯕꯅꯤ ꯁꯤꯅ ꯂꯩꯔꯛꯄꯅꯤ ꯈꯥꯏꯖꯟꯗ꯭ꯔꯤ ꯀꯩꯅꯣꯗꯣ ꯍꯋꯥꯏ ꯃꯨꯕꯤꯗꯣ ꯍꯥꯟꯅꯁꯨ ꯂꯩꯌꯦꯅ ꯈꯥꯏꯗꯕ ꯃꯃꯥꯟꯅꯕꯤ ꯄꯣꯔꯛꯑꯝꯃꯦꯌꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯌꯣꯝꯃ ꯄꯣꯔꯛꯄꯅꯤ ꯁꯤꯗꯤ ꯂꯧꯊꯣꯛꯑꯒ ꯐꯠ ꯐꯠ ꯆꯥꯝꯃꯒ ꯌꯥꯔꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯁꯤꯃ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯋꯥꯏ ꯆꯤꯟꯗꯅꯕ ꯑꯗꯒꯤ ꯃꯦꯊꯤꯒꯤꯗꯨꯁꯨ ꯂꯩꯔꯦꯗ ꯁꯤꯅ ꯍꯧꯖꯤꯛ ꯈꯔ ꯌꯣꯝꯃ ꯊꯝꯒꯦ ꯌꯥꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯀꯟꯇꯦꯅꯔꯗ ꯍꯥꯞꯇꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯉꯔꯥꯡꯒꯤ ꯀꯩꯀꯩꯁꯤꯁꯨ ꯆꯥꯝꯃ ꯈꯣꯠꯂꯒ ꯊꯝꯕꯩꯅꯤ ꯁꯤꯅ ꯇꯧꯔꯒ ꯁꯦꯝꯕꯤꯔꯝꯃ ꯃꯥꯜꯂꯦ ꯁꯤ ꯁ꯭ꯋꯥꯏꯁꯦ ꯆꯥꯏꯔꯦ ꯑꯩ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯩꯐꯨꯁꯨ ꯆꯥꯛꯄ ꯍꯧꯔꯦ ꯁꯤꯗ ꯏꯆꯥꯊꯣꯏꯕꯤ ꯂꯩꯔꯦ ꯃꯥ ꯀꯟꯅ ꯇꯨꯝꯃꯤ ꯃꯥꯒꯤ ꯔꯣꯀꯔꯗꯅꯤ ꯊꯝꯃꯤꯁꯦ ꯆꯥꯛ ꯊꯣꯡꯐꯝꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯣꯛꯈꯠꯂꯛꯑꯦꯗꯅ ꯑꯗꯨꯒ ꯇꯨꯝꯍꯟꯕ ꯑꯗꯨꯝ ꯁ꯭ꯋꯥꯏꯁꯦ ꯐꯅꯌꯥꯝ ꯁꯦꯡꯗꯣꯛꯈ꯭ꯔꯕꯅꯤ ꯁꯤꯁꯦ ꯍꯩꯗꯣꯛꯁꯦ ꯃꯃꯥꯟꯅꯕꯤꯅ ꯄꯨꯕꯤꯔꯛꯏꯅꯦꯌꯦ ꯂꯩ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯄꯒꯤ ꯂꯩ ꯉꯥꯛꯇ ꯁꯠꯂꯒ ꯍꯦꯛꯄꯗꯣ ꯑꯩꯅ ꯂꯣꯡ ꯐꯖꯈ꯭ꯔꯦ ꯃꯇꯝꯗꯤ ꯌꯥꯝ ꯆꯪꯉꯝꯃꯅꯤꯗꯥꯅ ꯑꯗꯣ ꯌꯥꯝꯗ꯭ꯔꯣ ꯁꯤ ꯌꯥꯡꯀꯣꯛ ꯃꯆꯥꯁꯤꯃ ꯊꯜꯂꯦ ꯁꯤ ꯉꯥꯛꯇꯪ ꯍꯩꯗꯣꯛꯑꯒꯅꯦ ꯃꯁꯤꯒꯤ ꯐꯤꯒꯤ ꯀꯩꯅꯣꯁꯦ ꯈꯥꯎꯁꯦ ꯁꯤꯗ ꯌꯣꯝꯁꯤꯜꯂꯒ ꯊꯝꯁꯦ ꯅꯠꯇ ꯇꯥꯔꯗꯤ ꯀꯩꯅꯣ ꯇꯧꯁꯜꯂꯛꯀꯅꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗ ꯍꯥꯞꯄꯗꯣ ꯄꯠꯁꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯦꯕ ꯑꯩꯈꯣꯏꯗꯤ ꯁꯤ ꯈꯇꯪꯈꯛꯅꯦ ꯇꯧꯔꯒ ꯇꯥꯎꯔ ꯉꯧꯔꯒ ꯂꯩꯕꯥꯛ ꯍꯋꯥꯏ ꯈꯔꯒ ꯇꯧꯔꯒ ꯆꯥꯕꯗꯣ ꯍꯥꯎꯋꯦ ꯉꯔꯥꯡꯁꯨ ꯆꯥꯕꯩꯅꯤ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯈꯔ ꯂꯩꯔꯝꯃꯤꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯥꯃꯦꯟꯁꯦ ꯁꯤ ꯑꯅꯤꯁꯤꯅ ꯁꯥꯛꯀꯤꯗꯣ ꯑꯗꯨ ꯁꯦꯝꯃꯒꯦ ꯆꯝꯐꯨꯠ ꯊꯥꯡꯒꯠꯄ ꯍꯧꯈ꯭ꯔꯦ ꯁꯤꯁꯨ ꯆꯥꯝꯃꯦ ꯁꯤꯒꯨꯝꯕ ꯈꯥꯎ ꯀꯩꯅꯣꯁꯤꯡꯁꯦ ꯑꯔꯤꯡꯕꯁꯤꯡꯁꯦ ꯌꯥꯝ ꯀꯥꯟꯅꯖꯥꯠꯅꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯉꯧꯕ ꯍꯧꯔꯦ ꯍꯤꯟꯖꯥꯡꯁꯦ ꯁꯤꯅ ꯆꯝꯐꯨꯠ ꯆꯤꯛ ꯇꯥꯏꯁ ꯃꯅꯤꯟꯒ ꯃꯌꯥꯝ ꯊꯣꯛꯑꯦ ꯈꯥꯃꯦꯟ ꯂꯩꯔꯦ
사들 맞아 미친아 봐 호글라 봐 하 룸브로 시다 레이바 바이푸게 타바세 룸브라 대시 바르가나 간로 바이토에 마미다 힌장 오버 호리 컹브라 하 아, 난 컹브라 만나 누시바나 먹브라 아 cái hay đi nghe bà cái hay ninh bà nó bị gì ba mi bố bam rồi đó wari yun sana gì đó cả wari sao đúng hậu lâu cả không mặc cái có đầm mi tự thắp bắt tàu đi bà cả cái hai rồi papa nó sẽ phi cái loại năn dần bị làm ngang đùm nấm nè nó cột tới cả hao au mà khơi đào muốn thôi cái này tôi sẽ smile nè hapas con nhà nó phật sẽ bằng ta hình dạng gì फजन ngौबो खोटबो हौराबने ओइसलाबनेबा महि हापा यारानि आदबे मसे संगोम थकनिङाबा ngसाइ पुंग 5 मखाइ वाइदा थकेबको अदुदगी थक्ट्रि पुगलामा बजानि हमता कुमधरुगी मैग लोइ मुथलिने मु थोंबा मु हौरे काखले सिमल तामोय आइना कुमधबदा मासे काखले ए योंचा कासे लेरपा वान अदा इरोनबदि मासे खेलमदि मरु चाव कांदे मफोन ताबदो कादिन कोखासि सुम खर ले ए हाना थिं Cây palm. Mà thấy yên rồi bởi sinh yên rồi bà. War ba. Look okay. Oh. Sao đấy bà. Phải. Hay bà. Quỳ re thăm ba lâu khất lô xin đi. Quả. Cái chị cháu làm hay đấy bây giờ xoay với tâm quay thô gì nữa nè ngang đi cái này phi à nó vậy cứ thở cái thuốc cái ngang đi có chơi ở phải lấy một cái nhà cái gì lấy để tất tậpใช่หน่วยไปจ้ะถ้าดูจ้ะโอ้โหโอ้ยจุ๊ๆงั้นโอ้ยจริงๆปลาตัวนี้อย่างเลยป่ะเรไอ้เนี่ยดียำนานๆแบบนี้เนี่ยดีไม่ใช่ก็เล็ดนะบิจิตุ้มนุ่ยำนานๆก็이제 신나이잖아. 이제 신나이잖아. 때 봐봐, 나 이거 꼭 야우비지. 우디가 맞아면 야우 싸도 있잖아, 그냥 큰 거도. Adum pung jengan ba thieng wala di traffic jam chil le ji ka de Chikai de lei ne ba mayam na hangin ga do ji singju chikai de gi lei gi order taw gi si ne ba 인방 신주 해볼 거 너무 해. 인방 신주 동비가 하는데. Phao singju lai ri mayam na khang ga di awa thabi asang ba gi singju ji karai de phang jam ta hai bi ro ai chaning ba ma si status awa thabi singju ga hapsaram am chaningen yare da mapon yam yauri ai di khang di ko mai haba ko kaino tu dum hap challi ko kai haba moro makup to thambo di ang kan di yaw di khar budi dum yaw ba si mana se kaino ni Kari, maming to. Plate and paper on tong kai dor. Se su kai no yaw ri, si su yaw ri lai ri. Si ki tan ko te thab hor ka dor. Ka si ga. Si se hap ra. Ha, ta ma. Se. Hang bro. Ini active thì ăn cắn tàu đi tao mới nào cái tàu nó mới làm được luôn rồi phần nào
ꯇꯥꯎꯅꯕ ꯃꯌꯥꯝꯗꯣ ꯁꯤꯒꯨꯝꯕ ꯀꯌꯥꯝ ꯆꯥꯈ꯭ꯔꯕ ꯂꯣꯏꯔꯦ ꯂꯣꯏꯃꯛ ꯀꯦꯖꯤꯗꯨꯝꯗ ꯀꯦꯖꯤ ꯑꯣꯏꯔꯝꯃꯣꯏꯍꯦ 500 ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯀꯦꯖꯤꯅꯤꯍꯦ ꯀꯥꯏꯗꯅꯣ ꯀꯤꯂꯣ ꯑꯃꯔꯗ ꯀꯨꯏꯕꯨꯗꯤ ꯈꯔ ꯀꯨꯏ ꯇ꯭ꯔꯤꯞ ꯑꯅꯤꯅꯦꯍꯦ ꯀꯔꯤꯅꯣ ꯁꯥꯎꯔꯤꯁꯤꯅ ꯑꯗ ꯅꯥꯝꯒ ꯄꯤꯔꯛꯀꯅꯨ ꯀꯥꯏꯗꯅꯕ ꯅꯣꯏ ꯁꯤꯡꯖꯨꯗꯤ ꯀꯩꯁꯨ ꯌꯥꯝ ꯆꯥꯗꯕꯅꯤꯗ ꯆꯥꯗ꯭ꯔꯁꯨ ꯁꯤ ꯑꯍꯥꯎꯕꯁꯤ ꯈꯤꯇ ꯍꯥꯞꯄꯤꯒꯦ ꯁꯤ ꯀꯩꯅꯣ ꯇꯨꯝ ꯁꯤꯃꯒ ꯊꯝꯆꯦꯠ ꯑꯁ ꯌꯥꯅꯤꯅ ꯁ꯭ꯄꯨꯟꯗꯤ ꯁꯤꯗ ꯑꯩꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯦ ꯁꯤꯗꯤ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯕꯨꯜ ꯕꯨꯝ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯂꯣꯏꯔꯦ ꯏꯁ ꯀꯩ ꯋꯥꯔꯤꯅꯣ ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯡꯅ ꯇꯝꯃꯤ 마주 야오게 하이니 치킨 타오 야오다비 ꯆꯝꯐꯨꯠ ꯊꯥꯎ ꯌꯥꯎꯗꯕꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣꯗ ꯈꯥꯡꯗ ꯆꯤꯀꯟꯗꯣ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯒ ꯉꯧꯕꯤꯗꯣ ꯑꯗꯒꯤ ꯆꯝꯐꯨꯠꯅꯦ ꯂꯐꯨ ꯏꯔꯣꯝꯕꯅꯦ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯃꯣꯔꯣꯛ ꯀꯥꯟꯆꯤꯒ ꯃꯔꯣꯏꯒ ꯉꯧꯔꯒ ꯂꯣꯟꯕꯤꯗꯣ ꯁꯂꯥꯠ ꯑꯃ ꯌꯥꯎꯔꯦ ꯇꯤꯜꯍꯧ ꯅꯨꯡꯉꯧ ꯈꯔ ꯌꯥꯎꯔꯦ ꯎꯃꯣꯔꯣꯛꯁꯤꯗ ꯃꯅꯝ ꯀꯥꯞꯄꯤ ꯃꯔꯣꯏ ꯀꯣꯠꯅꯕ ꯍꯥꯎ ꯌꯥꯎꯒꯤꯔꯣꯏ ꯆꯥ